Osa masisina maram morakanda Manipur da hujik leiriba ruling amadi opposition da leiriba singasi punchit lakanda Manipur da su lenga masem nabi claim ga torpu yabagi khanba leibra oza gi wakhalunda masi thudongna leite na ubiyai maramdi haji PR leiriba sidi BJP alliance asigi Amit Shah amadi Modi aidi mahakki leiriba BJP gi leiriba Legaksina Manipur si president rule thamgodawni haidana yamna calculative move amada lakpa khongthang amani aduga hoji BJP gi leader khanmangam de hai si thaonki khandabani amdi maroina kuki lalobu singsi bar sarkarna yokhatlaga thamba adu moi wari sanaraga lansida bar sarkar gi asoba khut yawi aduga kuki lalobu singasi accountability and responsibility si makoina fix tawde makoina freely allow to holakanda lanji tholakani haibasi mayamna loimusu hainari buduni akoina subasi uwo fangi ado kokila lobu singsi akoina irang sida involve tawre haibasi leibo taragadi akoi hui ngawrogadi huibu thiena legadawdu haiba kokila lobu singsi gi magi nomoi kap amade kap tabagi control si delhi na control tawbani adura moina pesapi ba moina thajiksu Mususi Manipur miyamna lengakna satnaba yaroi harasu makoina amuk extend tawrena akoi state government gi ayaba yaudana haibi ai haibidi governor na mahut sile haragasu makoina madugi sigi kukila lobu sigi moi wari sanaba yanabagi aduga extend tawba yanabagi saraudu da state government si leiragadi yararoi aduna governor na mahut sinanaba haidana yamna calculative mutta lakuni aduna saka semni haibasi kasu semoi aduga BJP na leiriba Amit Shah gi Modi ne smaina Manipur amugana saka se lehelage na khandri bokti saka sembasi semoi adu moina tawba drama singsidi drama ne na lobu yai maramdi bi akoina su ahambada delimited coordinating committee ne hana governor lakpa matamda yamna mexing akoina statement da thokhribuduni Governor AK Balasi Jammu Kashmir bu divide tawda asawu role lawkiba yamna royal oiba yamna bureaucratic adi sarkar da Amit Shah da amadi Modi da yam thina trusted oiba aduga adumba bisamani mahakse aduna mahakna Manipur da kasuk loyal pmyam da kasuk loyal oiroi mandi mahise officer is just a government servant aduna magi role si yamna singangai oi haibasi akoina hana hairaga leikre aduna aduda natana magna governor oiro matungda akoigi shiroi festival lakpa matamda Manipur muthalaga ma akoigi tawbagi mofam leire hajiksu sangai festival tawne tawisi ngasagi Manipur si divide tawrakanda divide and rule tawrakanda akoisi Tampaka valley gasi samnahandana masi akoi yamna normal oire na udnanabagi magi yamna Sathiba adumba poramani adu laibak thibadi akoigi miyamna civil society sing aduga leiba organization miyam sing apuna force amuga loinana akoi normalization tawsi yaroi haidana lakpa adumba ihuma laktaba se masimadi akoigi am chawba asonbani haina lobia adu ngasagi hangbiriba ngasagi context dadi ngasagi BJP na hajik saka sem hajik NIPP Lakanda machine ahongba lakadra haibadi kasu leite na akoi lobi ai maramdi makoi gi number si mogi influence hajiksu haiba BJP alliance da yamna minimum oina lei aduga saka semdabagi sidi BJP na aduga maroina BJP gi Manipur saka semdaba bisi su samna haibada RSS ki aidi ayamba RSS ki support yauduna BJP na decision lobu yabana te aduna RSS abadi BJP ani gi Mokoina Manipur saka ama semage haina khandri bokti Manipur saka oithoi aduga even mosi Manipur gi asema peaceful asisu RSS amadi BJP na ani maksina pullakanda Manipur gi community singse nungsina na lehange aduga haibna decision lowdri bokti makoi lakani haina thajade aduga mamangda su extension tawu matamda RSS ki achauba akok ma akoi Lokok thongwa misa amana su haikiba esmaina kukila lobu singa su sanaba se yamna apaba khongthangni haidana yamna thajadaba mongda haidi openly makoina saka se isda kukila lobu singjida support tawbagi mongda aduga government gi si policies da makoina support tawi haibasi openly haikiba leire adu tasengna
asigi aina context pusanjari ngasai RSS ki moi gi ayaba yaudana na durga makoina actively role laudana Manipur da sigi akogi anau si minister ma lakpa hai bisisu othokti haina adumai thamjadi oja hojikse MPP ji mami ola kanda duki Tripura gi regional party ma duki Nagaland gi regional party ma punchila kanda achoba Northeast ki regional force ma sem na ba honarak pagi achoba mami ma hojik uba phang lai batare masida lakching wang si chehi ani halak laba Manipur gi crisis asida miyam je atuki mati kham thingna wa bagi अखोगी फिबम लेरबने है बतारे मसी तालगसिदा मियामना मणिपुर की नेशनल पार्टी नतब रीजनल फोर्स रीजनल पार्टी अपाब वखलों फोंदोंब लेरबने अदुबु मणिपुर दंगसी फाव मियाम से कम थेंगना वारबनी कम थेंगना अखोई खुदों चादब कया मायोंगनरबने अदुबु मणिपुर की रीजनल पार्टी मपुंग फाना सेमगतप ngamdaba asijina oja kamaina kari karamba khudung chadab leibagi oigadorebna masi akhoi gi oiba karamba film dagino oja kamaina ngimse Manipur gi regional party ma leiba ngamdabagi magi factors si yam yame hene yengbi ai aduga hojik akoina thengnariba nan frontiers northeast frontiers da pau yogiba akoigi Manipur gi regional party ama khato oiba Manipur People's Party gi hojik moi tonganba moi gi khulai paiba ain thingrab lup ama gi maming pallakanda makoi na paisa demand to wi tabadagi office ki pau phong bu yari yaro haina laiba posida makoi gi hajiki press conference to hai gi ba makoi women's wing gi leader ma khangna akoi regional party si hingan bai bisi Manipur miyam gi amadi tongan ba concern oiba lup mayam gi daita oibam thoi natradi akoi national party sing asina Manipur da otliba nairiba mayam sing asi akoi regional party si linga kanda akoi ngamgodong ni haidana yam kan apil lama tawgiba dugi magi manung oiba significance ama yam chawna lei haina akoi ni yengbe ai maram di kai gino hai kanda akoi gi masigi yadabagi maroiba factors karino haina yekta de political economy gi idea akoi gi politics amadi economy gi lainaiba relationship aduna akoi gi punsirol sida akoi gi wakhalon da akoi na kari pamge akoi na karamba party bu pi ga de haiba sida lakpo influence amani samna haiba da akoi da masi su akoi yam ningai oide akoi gi miam da akoi wakhalon da sagi parasitic mindset amaka leiba haibadi akoi delhi na pisa piraktradi akoi laingak lei roi akoi pisa piroi tolo piroi haibagi awabagi sigi amaka amlai aduna akoi gi economy si salary economy haibatai akoi government gi akoi na salary economy haijeri si ahang political economy am conflict na EPSC ki thesis da achawa mai chapter ma yawi salary economy si kalam haina salary economies na akoi conflicts da mating pangge sustain toge haini yang bukanda akoi gi mindset ta in 80s da 90s da Delhi na pesa pirak tragadi akoi tolo poku phangdaba yam wana ot khaira nai khaira leiba process da akoi adugi matung dagi June 19 tholaktana assembly thugai no khogai na bai cha matung dagi sai budget si hana akoi gi kano da yamna pikna leiram badu dagi moina double loina la matung da akoi sri bobina la matung dagi center na mai budget si yamna hingalakibagi matung da अखोई इकोनॉमी की फिल्म से खरा फगलखिबगी पोट अमा लई अदुना अखोई की मियाम दा खलिबा आइदि सेंटर दा दिल्ली दा पाइबा पावर से मसिदस लेगा पीरगदी अखोई पैसा फंगनी हाइबगी सिगी मेंटालिटी सी ओइनबसु सेमखरिनी को सेंबरी सी ओइनबा सेमखरिनी अदुगी पोसिना बीजेपी ना दिल्ली दा लाए अखोई मी सिंसे बीजेपी तो होंगबा अदि कांग्रेस लाए कांग्रेस तो होंगबगी साइगी मागी अमखक लाइबसी कनागुमन हाई मसी प्रैक्टिकल ओइबा पोनेना अदुबु मसिगी वखलोन सि लैब मखैदी अकोइना साइ रीजनल पार्टी की फोर्स सि खर वाने ने खली अदुगा होय रीजनल पार्टी ओइबा पॉलिटिकल पार्टी सिंगी मरतसु मखोइना पुक्सेल सेंगना थबक तौबा मियाम ग लोइनना तौबा हाइबगी अदुगी फैक्टर सु लैतब नते एमपीपी की अकोइना ताबदा ममांगदा लैब पॉलिटिकल पाइरम सिंग अदुगा सिना गसागी मियाम से इस ट्रस्ट अमका कॉन्फिडेंस टू लौरगा थबक तोबंगम दबगी अवाबा बा कोइना थेंगनगिबा लेरे अदर मदुगी पोटसु यावबा अदुगा मेन ओइना
even MPP tholok tre hai cha atop force ama tholok tri si kai no hai kan nga sai gi any mi kudim mak si akoi political party leader sing si bole po matam da akoi hana BJP tana ba mathang da akoi gi any my national party ki ticket phangdra kan da independent ni aduni na thola kan da hek ka ba loi la kan da akoi gi hai ba party do chongchan ba pasi kai no sai power si only akoi miyam gi political power initiative adu miyam gi oi ba asing ba principal political to na tabada the high ba power do the bunadi high bagi sigi posida akoina leiba aduga akoi miyam da gi marak su ai MLA si minister oidradi MLA ka hanba ya da ba the power bu leiraga di na hi any MLA candidate kudi masi minister oina loi thagat pa adu ta singna political history sida akoi miyam si akoi sigi political culture sida my power MLA moi gi my role do phazal leibam tu haina yeng da ba mi go ID MLA kudi masi minister oining ba ai basi MLA kudi ma cabinet minister ohining bagi magi wakalon sing hi asoba factor ama leina lobi ai aduna nga sagi result pa adu ba jikti practical oni yang bakanda BJP na amisana amari sagi makoina panba Manipur da BJP na pale hairaga Manipur da pasha he na ka pi ki ba leite mamangi kanoni matam da su ko adumaina magi state amagi phongom thokpa magi budget haibase masi adum leirabani masdagi khara hendok henjin plus minus khara leibudana tana haukiba magi center da BJP leire haidana Manipur da su BJP sanma Sri Biren gi lengak leinge matamda sigi madi hena pire haibam ta leite cheng hai pasha si additional loina pire ko kasu leite ko adumaina sarkar si atopa sarkar amana na regional part samna Nagaland da hai sina tagan Mizoram da hai si Mizoram da le si BJP government natte ko adum BJP mo gi chapcha ba mai senthung adum mai phangaga lei adumaina akoigi even any akoigi state da samna da West Bengal oiro na tragana to ba South Indian gi state sing da su magi state ke phangmam thokpa magi posi bharat ki manung da yaw roba taxpayer amo oina leirabani na madugi phangmam thokpa si pi da yaroi doini aduna mahik pi taw matam da India si kai doini ko ai haibadi kai no ha kana mayam ji sawlak doini hai ta man di magi rightful claim ama leibani na aduna aikoi gi Manipur miyam na su aikoi Delhi gi power pipe sing da sarkar pi ga dong ni haibagi wakalon si ma koi sigi parasitic mo wakalon si ma koi miyam da masi topa masang first point da ai isai phongom thokba hakse akoi lebem thoi haina masi togadi akoi miyam na akoi miyam ge lengak sina su kayumba potkara akoi isana masigi ngakpa ngamgani aduga Delhi ge leinari ba relationship se akoi gi rightful oiba relationship ni moi degi niba nati moi degi akoi na nonjaba nati India gi administration manung de lebegi akoi phongom thokpa tan bani haibase koi miyam de lerak ta gadi sai regional force any MPP oiba na another party mo ibe hajiksu moi party akoi gi regional party ama ni thoe na tai makhoi se dum lakani adubu miyam da ahung bama laktradi akoi na masi any party lakuma tam de linkat pa ngamoi haina khali aduna halaki posi yengba taragadi BJP is responsible Manipur gi leibidang se ista aduga mapanda Congress na palingi matamda fair encounter thokwa se that is Congress party is responsible was responsible ko majority da ko sien bai ka su yaroi center su Congress pan ba Manipur su Congress pan ba matamda tak thatna akoi fair encounter toroga naharul gi hosi phara ga halaga lotion gi haidana adugi approach political policy ma toro podigi akoi gi Manipur gi matamda gi government duna center gi policy duna no haiba ngamauda badagi moine award pisan da mi hat ki bagi pora ma thengna re hauzik laiba postal center na Delhi na toriba policy na Manipur gi laiba irang laiba na ihou sing ase ethnic lanmi sing ase sengalaga moida nongoi pisalaga amna traga moida support toksalaga moina oina hananabagi laiba policy mai makha da ngasi lan toriba se aduna haiba cookie gi laiba la lawu sing adu da tolopi na pisa pi na suspension operation gi namada moi si sengalaga di farm high militant farm high ko farm se sengalaga yen loiba dona boiler loiba dona moina tawning bada tawhalla kanda sengalaga madugi moi se tawhalla kanda moina tawriba thawuk mayam sing du gi lakpa irang amani aduna masi policy mai makhada akoi gi loiba community ahum se maset takna nabagi achauba miyeng amagi makhada tawrokpa aduna ngasina akoi gi lanchi thengnari bani aduga same thing madugi irang si loiding da hojing Manipur da atopa section number da su naga singi
NSNIM gi ka laktana khotna openly political mobilization ama freely to hole ise masi ngai ku ki posi khan namtare le ha ka namu nagasi posi dang posi satrang jimune sanaraga leiba amani aduna aina sigi point ma'am si panjari se tagi nate ai khoi gi national party sing sigi masigi leiba arrogance amani makoi sing asi mukna gi na traga thengna gi haiba taragadi Manipur gi regional political party gi force ama len ma mathau tai aduna masigi tanja sida adak akoi MPP gi laiba makoina yam kan open to gi baduda akoi gi lai ai si samoksu journalist ni aduna akoi journalist ki leiba organization sing na akoi pau phong bo ya ya de na laiba posi yam tu na result to bom to e na khali aduga haiba organization ju na su akoi ama magi wafam natana any regional political force why the political party ku demak thinge moi work to yaro hai na to gan amani natraga di atam na political regional political force amakhta id sumaina thing ba lei bisi su id la henjaning de adu masigi posi yam thuna kano hangdokpham thoi na khali aduga hajiki tanja sidadi hena tawbum thokti haina adumaina ai thamjani aduga masigi mayam singsi lairingai di sai regional political force thogok pangam boy aduna media na tongan ba concern stakeholder loop sing na atai mayam sing sna india gi system manung da lai manung se is the political force ama thautai haigadi regional political force le hena bo hana ba mayam gi support wam thoi aduga makoi da thing bam tawam thokte aduga haina adumaina ai mo thamjani